ꯍꯨꯝꯐꯨꯇꯔꯥ ꯇꯔꯦꯠ ꯁꯨꯕ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯔꯥꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯝ ngasi yaifa thoireba numit April thagi nongsing 15 2022 ing irai numit ki ayuk pung nipan makhai tabadagi sahi gi pangthokton lakpum kumsi su humphutara taret suba ima kaithel lairembi irat thoram pangthok kare irat thoram ase apunba poromlen marup amasung ima kaithel lairembi anina silang duna hojai kaithel anobada leiba ima kaithel lairembi laisangda pangthokhi amtola khulen gi maibi laipakpam ongbi kunjabatina laigi irat thoram pangthokhi amasung laigi laibau taminakhi ima kaithel lairembi irat thoramga mari leinana mifam amasu pangthokhi mifamda oja nongthambam Indra Kumar na mifam mapugi pampam langda leiteng biki General Secretary Taurem Sam Kishore na mifam gi hiram pongki mifamda makhada panjariba oja sing asina mamal yamlaba wapong phongdok biki ahanbada nongthambam Indra Kumar ani subda pukambam kamini ahum subda haurambam Gopal mari subda Taurem Churamani manga subda Churamani Singo Gita Mandir Taruk Subada Khetri Mem Rajbabu Taret Subada Wangkai Mem Chandrakiti Nipan Subada Mutum Kunjo Bihari Mapan Subada Masna Murup Group Kumar Tara Subada Taurem Sam Kishore Tramathoi Subada Nongthonbam Komol Aroi Bada Mifam Mapuna Fajaraba Wapong Pongbiduna Mifam Loisilli Nongthilgi Matamda Ima Kaithel Lairembigi mafamda miyam khurumduna irat thoram loisilli matang asida humputara taret suba ima kaithel lairembi irat thoram pangthokhibagi paudam pathok seba loijare sidaba mapune yaifari porom imana yaifari ipa kaithel lairembana yaifari ima kaithel lairembina yaifari sidaba mapugi macha manai punamakna yaifari paudam masibu ijariba amasung pathok chariba nongthonbam Komol ex joint secretary Apunba Poromlen Marup